ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯖꯦꯀꯣꯕꯀ ꯇꯣꯟꯒ ꯄꯨꯟꯅ ꯊꯕꯛ ꯍꯜꯂꯛꯃꯤꯟꯅꯔꯦ꯫ ꯕꯖꯥꯔꯗꯅꯤ꯫ ꯇꯣꯟꯅ ꯗꯥ ꯄꯩꯁꯥ ꯈꯔ ꯌꯥꯎꯔꯤ, ꯆꯦꯡꯒꯤꯗ ꯋꯥꯠꯂꯛꯈꯤꯒꯦ꯫ ꯖꯦꯀꯣꯕꯅ ꯍꯣꯏ ꯑꯩꯁꯨ ꯍꯪꯆꯤꯠꯇꯤ ꯇꯣꯂꯣꯞ ꯐꯪꯂꯅꯤ, ꯅꯍꯥꯟꯈꯩ ꯗꯨꯀꯥꯟꯗꯒꯤ ꯁꯣꯠꯂꯨꯕꯁꯤꯡꯗꯨꯁꯨ ꯁꯤꯡꯗꯣꯛꯈ꯭ꯔꯁꯤ, ꯑꯗꯨꯒ ꯃꯔꯨꯞꯀꯤ ꯁꯦꯟꯗꯣꯏ ꯀꯩꯀꯥ ꯁꯤꯡꯈ꯭ꯔꯒ ꯑꯔꯦꯝꯕ ꯈꯔꯗꯨꯅ ꯏꯆꯥꯒꯤ ꯂꯥꯏꯔꯤꯛ ꯂꯩꯔꯁꯤ꯫ ꯇꯣꯟꯅ ꯑꯩꯒꯤꯗꯨꯅ ꯁꯦꯟꯗꯣꯏꯗ ꯀꯣꯟꯅꯗ꯭ꯔꯦ, ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥꯗꯨꯁꯨ ꯀꯝꯗꯧꯔꯤꯖꯥꯠꯅꯣ ꯈꯪꯗꯦ꯫ ꯖꯦꯀꯣꯕꯅ ꯏꯍꯦ ꯀꯥꯎꯕꯨ ꯀꯥꯎꯏ, ꯏꯃꯥꯗꯤ ꯍꯣꯇꯦꯜ ꯐꯝꯗꯕꯁꯨ ꯀꯨꯏꯔꯦ, ꯕꯕꯥꯁꯨ ꯆꯥꯡ ꯅꯥꯏꯅ ꯗꯨꯀꯥꯟꯁꯨ ꯆꯠꯇ꯭ꯔꯦ, ꯈꯣꯡꯎꯞ ꯁꯥꯕ ꯃꯤꯁꯨ ꯇꯣꯂꯣꯞ ꯄꯤꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯌꯥꯝ ꯋꯥꯔꯝꯅꯅꯤ꯫ ꯑꯅꯤꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯨ ꯔꯣꯅꯤꯛꯇꯒꯤ ꯑꯗꯨꯝ ꯋꯥꯏꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯄꯥꯖꯔꯅꯤ, ꯃꯔꯨꯞ ꯄꯩꯁꯥ ꯍꯨꯟꯅꯕ ꯑꯣꯏꯅ ꯈꯔ ꯄꯤꯔꯨꯔꯁꯤ꯫ ꯇꯣꯟꯅ ꯗꯥ ꯆꯦꯆꯦꯅ ꯃꯔꯨꯞꯇꯨꯗꯤ ꯍꯨꯟꯕꯤꯕꯅꯤ, ꯆꯟꯅꯁꯨ ꯆꯥꯅ ꯊꯛꯅꯕꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯩꯁా ꯈꯔ ꯈꯔ ꯄꯤꯕꯅꯤ, ꯏꯆꯥꯒꯤꯗꯤ ꯂꯥꯏꯔꯤꯛ ꯈꯔꯗ ꯑꯣꯏꯔꯁꯨ ꯂꯩꯕꯤꯁꯤ, ꯔꯣꯅꯤꯛꯁꯨ ꯂꯥꯏꯔꯤꯛ ꯄꯥꯖꯕ ꯑꯉꯥꯡꯅꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯋꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯖꯦꯀꯣꯕꯅ ꯐꯔꯦꯁꯦ, ꯊꯣꯛꯄ ꯑꯃ ꯃꯥꯏ ꯂꯥꯛꯆꯅꯤ, ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯒꯦ, ꯑꯗꯣ ꯏꯆꯦꯅ ꯄꯤꯔꯛꯏꯕ ꯀꯥꯔꯁꯦ ꯌꯣꯜꯂꯁꯤꯔꯣ? ꯇꯣꯟꯅ ꯇꯥꯅꯤꯡꯗꯦꯍꯦ, ꯌꯣꯟꯕꯩ ꯊꯕꯛꯁꯤ ꯈꯔ ꯂꯦꯞꯄꯁꯤ, ꯊꯝꯃꯁꯤ ꯁꯤꯗꯤ, ꯌꯨꯝꯒꯤ ꯑꯦꯃꯔꯖꯦꯟꯁꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯑꯁ ꯌꯨꯅꯤꯐꯣꯔꯝꯁꯤꯒ ꯗꯥ ꯋꯥꯟꯕꯤꯔꯛꯑꯣ ꯆꯦꯡꯁꯦ, ꯑꯩ ꯐꯖꯗ꯭ꯔꯦꯕ꯫ ꯖꯦꯀꯣꯕꯅ ꯑꯁ ꯂꯣꯏꯔꯦꯍꯦ, ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ, ꯔꯤꯝꯁꯀꯤ ꯗꯣꯛꯇꯔꯅ ꯆꯦꯡ ꯋꯥꯟꯗꯣꯏꯁꯦ 70,000 ꯍꯦꯟꯅ ꯆꯥꯔꯒ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ꯫ ꯍꯣꯏ ꯍꯣꯏ꯫ ꯇꯣꯟ ꯅꯣꯛꯃꯤ ꯑꯩꯁꯨ 30,000 ꯍꯦꯜꯂꯤꯕꯅꯤ, ꯃꯇꯥꯡ ꯃꯇꯥꯡꯅꯅꯤ, ꯀꯩꯝ ꯈꯜꯂꯨꯅꯨ, ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ꯫ ꯖꯦꯀꯣꯕꯅ ꯑꯗꯨꯕꯨꯗꯤ ꯏꯆꯥꯒꯤ ꯃꯄꯥꯟ ꯆꯥꯈꯤꯗꯣꯏꯅꯤ꯫ ꯃꯇꯩ ꯃꯅꯥꯎꯗꯨ ꯐꯅ ꯋꯥꯔꯕꯁꯨ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯔꯒ ꯑꯋꯥꯕ ꯀꯌꯥ ꯂꯣꯠꯁꯤꯜꯂꯒ ꯍꯜꯂꯛꯃꯤꯟꯅꯔꯦ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯇꯣꯟꯅ ꯍꯩꯃꯥ ꯇꯤꯅꯥ! ꯇꯤꯅꯥꯅ ꯃꯃꯥ ꯄꯄꯥ ꯍꯜꯂꯛꯑꯕꯣ? ꯇꯣꯟꯅ ꯃꯃꯥ ꯍꯜꯂꯛꯑꯒ ꯊꯣꯡꯗꯧ ꯂꯩꯔꯁꯤꯕꯨ, ꯋꯥꯅꯕꯅꯤ, ꯏꯆꯥꯕꯨ ꯆꯔꯥ ꯋꯥꯅꯕ ꯈꯥꯛꯂꯝꯗꯕꯒꯤ ꯂꯥꯝꯃꯕꯣ? ꯇꯤꯅꯥꯅ ꯃꯥ ꯂꯥꯝꯗꯤꯌꯦ, ꯃꯃꯥꯅ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯑꯒ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯕꯗꯣ ꯋꯥꯅꯤꯅ ꯊꯣꯡꯕꯤꯕꯅꯤ꯫ ꯖꯦꯀꯣꯕꯅ ꯍꯨꯠ ꯉꯥꯏꯈꯣ, ꯂꯩꯕꯥꯛ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯇꯤꯅꯥꯅ ꯖꯦꯀꯤꯅ ꯇꯧꯕꯅꯤ, ꯍꯤꯡꯒꯣꯜ ꯀꯣꯏꯗꯣꯏꯅꯦ ꯍꯥꯏꯌꯦ, ꯍꯤꯟꯖꯥꯡ ꯂꯩꯗꯅꯕ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯟꯒ ꯖꯦꯀꯣꯕꯀ ꯌꯦꯡꯅꯩ, ꯊꯥꯏꯅꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ ꯌꯦꯡꯅꯔꯒ ꯑꯗꯨꯝ ꯂꯩ꯫ ꯇꯤꯅꯥꯅ ꯄꯄꯥ ꯃꯃꯥ ꯀꯩꯗꯧꯔꯒꯦ? ꯑꯅꯤꯃꯛ ꯈꯪꯉꯤ꯫ ꯖꯦꯀꯣꯕꯅ ꯀꯩꯁꯨ ꯇꯧꯗꯦꯗ, ꯐꯔꯦ ꯐꯔꯦ, ꯀꯩꯕꯨ ꯊꯣꯡꯂꯒꯦ? ꯇꯤꯅꯥꯅ ꯏꯔꯣꯜꯂꯦ꯫ ꯇꯣꯟꯅ ꯐꯔꯦ ꯐꯔꯦ, ꯅꯈꯨꯠꯇꯣ ꯃꯣꯔꯣꯛ ꯁꯥꯅꯤ, ꯆꯥꯔꯝꯗꯥꯏꯗ ꯃꯃꯥ ꯂꯣꯟꯕꯤꯔꯒꯦ꯫ ꯇꯤꯅꯥꯅ ꯍꯣꯏ ꯃꯃꯥ꯫ ꯍꯥꯎꯕ ꯍꯥꯎꯇꯕ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯆꯤꯜꯍꯥꯎ ꯊꯤꯗꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯊꯣꯡ ꯑꯊꯣꯡꯕ ꯑꯗꯨꯝ ꯆꯥꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯔꯣꯅꯤꯛꯅ ꯖꯦꯀꯣꯕꯇ ꯀꯣꯜ ꯇꯧꯔꯛꯏ꯫ ꯖꯦꯀꯣꯕꯅ ꯍꯜꯂꯣ ꯔꯣꯅꯤꯛ꯫ ꯔꯣꯅꯤꯛꯅ ꯑꯪꯀꯜ ꯑꯁ꯫ ꯖꯦꯀꯣꯕꯅ ꯀꯩꯗꯧꯔꯒꯦ? ꯔꯣꯅꯤꯛꯅ ꯀꯩꯁꯨ ꯇꯧꯗꯦ, ꯀꯟꯐ꯭ꯌꯨꯁ ꯆꯠꯄꯅꯦ꯫ ꯖꯦꯀꯣꯕꯅ ꯀꯩꯒꯤ? ꯔꯣꯅꯤꯛꯅ ꯑꯪꯀꯜ ꯅꯆꯥ ꯂꯥꯕ ꯑꯝꯇ ꯄꯥꯏꯍꯜꯂꯛꯑꯣ꯫ ꯖꯦꯀꯣꯕ ꯅꯣꯛꯑꯒ ꯍꯣꯏ ꯍꯣꯏ꯫ ꯖꯦꯀꯣꯕ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯃꯆꯥꯅꯨꯄꯥ ꯖꯦꯀꯤꯗ ꯊꯣꯏꯕ ꯅꯣꯏ ꯇꯥꯃꯣꯅ ꯐꯣꯟ ꯄꯥꯏꯔꯛꯑꯣꯌꯦ꯫ ꯖꯦꯀꯤ ꯃꯄꯥꯗꯒꯤ ꯐꯣꯟꯗꯨ ꯂꯧꯔꯒ ꯍꯜꯂꯣ ꯇꯥꯃꯣ꯫ ꯔꯣꯅꯤꯛꯅ ꯍꯌꯦꯡꯗꯒꯤ ꯕꯁꯇ ꯆꯠꯂꯁꯤ, ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯍꯥꯏꯅꯔꯕꯅꯤ꯫ ꯖꯦꯀꯤꯅ ꯑꯁ ꯇꯥꯃꯣ ꯑꯝꯇ ꯉꯥꯏꯈꯣ, ꯐꯥꯗꯔ ꯐꯣꯟꯁꯦ ꯂꯣꯏꯔꯒ ꯄꯤꯔꯛꯀꯦ꯫ ꯖꯦꯀꯣꯕꯅ ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩꯒꯤ ꯀꯥꯗ ꯄꯨꯔꯛꯑꯣꯀꯣ꯫ ꯖꯦꯀꯤꯅ ꯍꯣꯏ꯫ ꯃꯄꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯖꯦꯀꯤꯅ ꯇꯥꯃꯣ ꯕꯁ ꯚꯔꯥ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯕꯩꯅꯦ ꯑꯣꯇꯣꯗ ꯆꯠꯂꯤꯁꯦ, ꯁꯤꯐꯥꯎ ꯚꯔꯥ ꯍꯥꯏꯕ ꯉꯝꯂꯣꯏ, ꯁ꯭ꯀꯨꯜꯁꯦ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯁꯤꯔ ꯈꯜꯂꯤꯕꯅꯤ꯫ ꯔꯣꯅꯤꯛ ꯅꯨꯡꯉꯥꯏꯇꯅ ꯖꯦꯀꯤ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ, ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯄꯨꯂꯞ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯤꯅꯤ ꯍꯥꯏꯌꯦ꯫ ꯖꯦꯀꯤꯅ ꯇꯥꯃꯣ ꯅꯣꯏꯁꯨ ꯑꯪꯀꯜꯗ ꯉꯥꯏꯔꯦ ꯇꯣꯂꯣꯞ ꯆꯥꯔꯤꯁꯦ, ꯍꯧꯖꯤꯛꯇꯤ ꯄꯨꯄꯨꯁꯨ ꯔꯤꯇꯥꯌꯔ ꯆꯠꯂꯦ, ꯑꯗꯨꯅ ꯋꯥꯔꯝꯒꯅꯤ,
Noisu marup kaika hulidudi. Rohaningna, madu nangna ubiyo haide. Ngarang tamo Roxanne call tawrambane. Tolo fangbaga noi nigi laik leinaba paisa tharakani hairapane. Jackie na, tamo saudu uda kuire. Tamo, Sunday da mabok manakta chalusira. Rohaningna, hoy, chaluse. Tamo sausu Navy officer ni. Midi tolop tu magidang ne sinaido. Jackie na, mabok hoisu waramni. Ako'y mahoy na laudaba udaba paisa leitabani. Mabok taisu lawbani. Rohaningna, yare he, amto uwiruno. Bihal masel tong nazabani. Jackie na, Kwakatilgi pupu bobok hoisu yumda ngairabani. Rohaningna, as, yare ba Jenny ye, Jackie, nupi yung malaktore. Jackie na, manbirano yare, tamo, nangi balance yam lorani. Rohaningna, hoy, nang napawado wabi ba si ubada ay suware. Anidu phone tamnakri. Jackie Dainagi number chinfa po banina call taw sira kanjay. Jackie na, aibu Dainada call taw sira ne. Balance kayam yawri jano. Bas, nupatara kak yawrami. Tuoge da. Jackie puwagolaga phone tu mapada piramlaga maikada changlai. Ozana takiba boyday silhauba notes indu putoklaga revise tawri. Somda dinasu chap manana tawrami. Somdana Jake du tumba yadraduna machigi manakta lai. Jake na, che. Daina maika gi thong du hangdorei. Kedorage. Jake na, Jackie ga paw phone bro. Daina na, phone de. Jake na, phone amta tawgera. Daina na, phone su paidana. Jake na, dinadi. Daina na, masu paide. Jake na, as, kaigino. Daina na, yam hangkreda, nang dum kaigino hairo. Jake na, ay tinaga wari sanaba pame. Daina na, hayang school da sanaw kaino. Jake na, school da yade, phone da sanada wari ne. Daina na, adu waraga phone na malayra piro dana, makoy handak yam warabani. Jake na, kaigi wari no. Daina na, nuy napa tawwe, good night. Hairaga thongdu kam thingzali. Jake na, hay, koksakpi. As, kaigi wai jano, paisa yam paide ne. Jake matanta murum solaga maikada changai. Jake na, hoy de, amo layraga pikrage. Jake mandanung hay na tungkre. Nong hek ngan baga nang hauraroy matagom, Jake mamanaba amagi mayambagi phone gi dukan hangbadugi. Mayum dala aga magi sakrida nganta na dukan du hangalaga phone ama layraga purai. Priana, abong, nang bu thengtribo nasi loisinkrabani. Kaidano chatloidubo. Jake na, tabak saluba. Priana, isabu tabak tawrabo. Jake na, tawdorabani. Priana, kay thaba. Jake na, mobile talking job. Priana, yare, chak sauro, nasi sakrabani. Jake na, hoy mataji. Jake su chak tu charaga probably silaga thorai. Mai kardu thodoke tawbaga. Priana, hey, abong, kaino tawrido? Jake na, masidi gari asobose puroge. Priana, probably tharo. Bas lani, ngay sasalo. School da gari asobodi layadana, bike bubupaw yadaba na tro. Lamyam hingale ko nang. Jake na, os, kaure, hoy, chaloge. Ngayaki matung da Jake hoy school yore. Mayam di loy na lak na re. Pung sudadore. Masin mapalak pa yung bada Jake mga kaloy na sangdokle. Erik na, bel tare, changla si bay. Jake na, ngay koy. Lina, lai. Jackie ga tinaga heksang lagpaga Jake praprap sang silaga. Oh, tina, kasi. Tina na, kaino si ba? Jake na,
horen yumda yengo. Tina packing du sat hangdoklaga yengi. Phone ina. Jack na. Nangine. Tina na. Se, sige matam wali. Jackie, lao. Jackie na. Ay bomb di bomb adubu. Tina na pay ni yeng lai. Jackie na. Fagi dong ida. Chang la si. Hairaga anidu changkri. Jack I karaga lehore. Lina. Bye. Lao ka doroge. Liga Erika na Jack pu class po silaga changminare Jack na. Bye. Nang di nupa ni. Phone siya. Lauro. Hosik matam da po phone paidradi. Jackie na. Ay ni hena paning liba ni. Aduda. Tina na. Jackie, nang yamining di ko. Phone paidradi nang hingba ngamdra. Jackie na. Ngami he. Nang masu karino khangde. Jack Tina da on silaga sauna. Ay se nang iyak na bumira. Nupi on badagi puksel su nupi on krabo. Tina na. Bye. Yamla na longna roisi. Fana karasu kalo. Jack na. Nang lo ay ro fana kandoy siya. Ay na nga sifaw nang onda fata na kay kangige. Tina na. Jack, wari yam na lay. Nang nakangaroy. Jack na. Adu kang na ba ni? Pawang na siya ay si. Jackie na. As. Tuwa siya bay. Phone do piro. Ay matang krapay ge. Tina kon kantak na mamit ka pa iniyeng laga. Jackie. Jackie na. Hoy ma. Ako'y maya mali. Tina na. Nang papada haidora. Jackie na. Bye. Loroy ge. Jack handagti phagi dagi may haure. Prabal silaga Tina da kupang na set thazan ki. Jackie na. Adudi henmandro. Mabungay gi mamo to da. Jack na. Nang magna adum na pagchel piklakani nung takhalude. Exam loy banumita ay na kay herami. Nang madu kauraba. Nang na ingonda kari haiki. Madusu way kaukraba. Tina mapira chelaga. Kaure. Ay loy na kaukre. Ay kaimta khangde. Ingsing lubagi kanabas layte. Jack handagti wangangdre. Tuminna magi bench ta chalaga phangkre. Jackie na. Moy sidi kainom ni. Pung tara duna oza sanglaaga laik takwa hokre. Jack tasing na waraw kre. Nupa asing badi among waraw kibay basi pang noong do pangamde. Noong mata hoy may hayna kidre. Jack ka tinaga gimaram na. Dainaga Jackie dasu karadi akaibo oire. Makoy anisu pao kaya pao na dre. Asomna matam kara hawkre. Nongma Ratan bibiguli leramdabadagi makong ngawba hawrai. Nong lay nung sitsu kan na silai. Rita na. Toybiya, nabung dubu kayo krasano. Tina na. Bo, swadi yawra maroy. Ay yang nugi. Tina nong surak tringay da guli lay bacat kiba mabukdo. Tiba thorai. Matang tapna sumlakbada. Lambidu karasang na thorai. Kangawda nong kan na itarai. Bus stop amalay baduda changlaga nong thuptu na lay. Tanzaduda mamangda karama kamsilai. Kumtharagli badu Jack ni. Masu bus stop baduda changlai. Tina masadu kitang pakatsay. Maramdi nong su kan na churai. Misu itsachat na dre. Matamdusu mamli taurai. Aduga Jack su mahanaga manadre. Hero dagi villain olakpa timing ni. Jack pocket dagi churup lauthoklaga thakpa haurai. Jack na. Kay saloy no? Tina na. Jackie thiba thorokpani. Jack na. Yam senabay waro. Tina karimta khumde. Jack kon kantak na. Dadro. Tina handaksu karimta khumde. Jack na. Ay na hausi nang muparaga pubada kanana kanbidoy no? Tina saudi sauningi. Adubu asawadu patasay. Maramdi Jack nupa asengmani. Maching pate. Tawgeda ngami haiba masu khangi. Sigumba maching pataba satiba nupa sidi. Wahay wata pasana loina drabadi. Nubi ekhoida apaba oiroi haibasi Tina khangzay. Tina kirup. Jack, akoy Jackie do pupugi bibi guli layba chatkibane. Asway bawda yengminawse.
ꯄꯨꯄꯨꯗꯣ ꯃꯀꯣꯛ ꯉꯥꯎꯋꯦꯅ ꯂꯩꯍꯧꯋꯦꯕ꯫ ꯐꯅ ꯁꯥꯊꯤꯔꯕꯁꯨ ꯐꯖꯔꯕꯤ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩꯗꯨꯗ ꯊꯛꯂꯝꯕ ꯆꯨꯔꯨꯞ ꯐꯥꯎ ꯃꯆꯤꯟꯗꯒꯤ ꯀꯦꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯖꯦꯛꯅ ꯍꯣꯏ ꯂꯥꯛꯑꯣ꯫ ꯇꯤꯅꯥꯅ ꯒꯥꯔꯤ ꯀꯥꯈꯠꯂꯛꯄꯗ ꯑꯦꯔꯤꯛꯀ ꯂꯤꯒꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯇꯤꯅꯥꯅ ꯚꯥꯏ, ꯑꯦꯔꯤꯛꯀ ꯂꯤꯒ ꯄꯨꯟꯅ ꯍꯥꯏ꯫ ꯖꯦꯛꯅ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯃꯃꯥꯡꯗ ꯇꯤꯅꯥ ꯇꯣꯡꯂꯒ ꯖꯦꯀꯤ ꯊꯤꯕ ꯂꯥꯛꯏ꯫ ꯈꯔ ꯊꯧꯔꯒ ꯁꯪ ꯑꯃꯗ ꯖꯦꯀꯤ ꯈꯥꯎ ꯑꯃ ꯄꯥꯏꯔꯒ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯖꯦꯛꯅ ꯚꯥꯏ ꯂꯥꯛꯑꯣ꯫ ꯖꯦꯀꯤꯅ ꯚꯥꯏ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ, ꯌꯨꯝ ꯐꯥꯎꯗ꯫ ꯖꯦꯛꯅ ꯍꯣꯏ꯫ ꯖꯦꯀꯤꯅ ꯒꯥꯔꯤ ꯍꯦꯛ ꯀꯥꯒꯦ ꯇꯧꯕꯒ ꯃꯤꯅꯥꯏ ꯑꯅꯤ ꯈꯪꯉꯤꯅꯦ꯫ ꯇꯤꯅꯥ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ? ꯇꯤꯅꯥꯅ ꯑꯁꯣꯝꯗꯅ ꯄꯨꯄꯨ ꯃꯀꯣꯛ ꯉꯥꯎꯍꯧꯔꯤ, ꯑꯗꯨꯒ ꯑꯗꯨꯛ ꯀꯨꯏꯕ꯭ꯔꯣ? ꯖꯦꯀꯤꯅ ꯅꯣꯡꯁꯦ ꯎꯗ꯭ꯔꯣ? ꯇꯤꯅꯥꯅ ꯑꯗꯨꯅꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯖꯦꯀꯤꯅ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯑꯣꯏꯖꯕꯗꯤ ꯐꯖꯅ ꯊꯤꯍꯦ ꯅꯪꯁꯨ꯫ ꯅꯨꯄꯥ ꯃꯔꯤꯗꯨ ꯂꯣꯏꯅ ꯅꯣꯛꯏ꯫ ꯇꯤꯅꯥꯗꯤ ꯀꯩꯝꯇ ꯅꯣꯛꯇꯦ꯫ ꯌꯨꯝꯗ ꯍꯜꯂꯛꯃꯤꯟꯅꯔꯦ꯫ ꯖꯦꯀꯤꯅ ꯚꯥꯏ ꯑꯩꯈꯣꯏꯗ ꯆꯪꯂꯨꯈꯤꯁꯦ꯫ ꯇꯤꯅꯥꯅ ꯆꯉꯥꯡ ꯒ꯭ꯂꯥꯁ ꯑꯃꯃꯝ ꯊꯧꯈꯤꯁꯦ꯫ ꯖꯦꯛꯅ ꯀꯩꯝ ꯊꯛꯇ꯭ꯔꯁꯨ ꯌꯥꯏꯗ, ꯆꯪꯕꯨꯗꯤ ꯆꯪꯂꯛꯀꯦ꯫ ꯃꯈꯣꯏ ꯄꯨꯂꯞ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯇꯤꯅꯥꯅ ꯖꯦꯀꯤꯗꯒꯤ ꯈꯥꯎꯗꯨ ꯂꯧꯔꯒ ꯄ꯭ꯔꯞ ꯀꯤꯆꯟꯗꯒꯤ ꯏꯁꯤꯡ ꯂꯧꯔꯨꯔꯒ ꯃꯄꯨꯗ ꯒꯨꯂꯤꯗꯨ ꯄꯤꯖꯩ꯫ ꯔꯇꯟꯅ ꯏꯁꯨꯒꯤ ꯃꯔꯨꯞꯁꯤꯡꯂꯥ? ꯖꯦꯀꯤꯅ ꯍꯣꯏ ꯄꯨ꯫ ꯔꯤꯇꯥꯁꯨ ꯊꯣꯔꯛꯏ꯫ ꯃꯣꯏꯕꯥ, ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯈꯔ ꯌꯩꯁꯤꯔꯥ ꯊꯕꯥꯛꯇ? ꯔꯇꯟꯅ ꯌꯥꯔꯦ ꯒꯨꯂꯤ ꯆꯥꯔꯦ, ꯃꯥꯏꯅ ꯐꯖꯔꯅꯤ꯫ ꯖꯦꯀꯤꯅ ꯅꯣꯡ ꯆꯨꯔꯛꯇꯅ ꯂꯥꯛꯄ ꯐꯔꯛ ꯇꯥꯕꯩꯅꯤ, ꯁꯥꯇꯤꯟꯁꯨ ꯄꯨꯍꯧꯗ꯭ರೆ, ꯃꯔꯨꯞꯁꯤꯡ ꯊꯦꯡꯅꯕꯗꯒꯤ ꯂꯥꯛꯃꯤꯟꯅꯕꯅꯤ꯫ ꯑꯦꯔꯤꯛꯅ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯒ ꯊꯦꯠꯂꯤꯕ ꯐꯣꯇꯣꯁꯤꯡꯗꯨ ꯌꯦꯡꯉꯤ꯫ ꯑꯦꯔꯤꯛꯅ ꯁꯤꯗꯤ ꯅꯒꯥꯝꯄꯥꯜꯒꯤ ꯄꯨꯄꯨꯗꯨ ꯅꯠꯇ꯭ꯔꯣ? ꯄꯨꯄꯨ, ꯑꯩꯈꯣꯏ ꯄꯨꯄꯨ ꯔꯥꯀꯦꯁꯀ ꯇꯤꯟꯅꯕ꯭ꯔꯣ? ꯔꯇꯟ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯏꯁꯨꯕꯨ ꯅꯪ ꯑꯩꯈꯣꯏ ꯔꯥꯀꯦꯁꯀꯤ ꯃꯁꯨ? ꯑꯦꯔꯤꯛ ꯅꯣꯛꯃꯤ ꯃꯥꯅꯦ ꯄꯨꯄꯨ꯫ ꯔꯇꯟ ꯇꯞꯅ ꯅꯣꯏ ꯄꯨꯄꯨꯗꯤ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯄꯥꯅꯤꯅꯦ꯫ ꯂꯤꯅ ꯑꯌꯥ, ꯅꯍꯥꯟꯈꯩ ꯈꯪꯗꯤꯌꯦ꯫ ꯔꯇꯟꯅ ꯅꯨꯄꯤ ꯃꯄꯥꯝꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ, ꯑꯗꯨꯗꯤ ꯏꯆꯥ ꯁꯣꯐꯤꯌꯥꯒꯤ ꯃꯆꯥ ꯇꯥꯔꯦ꯫ ꯑꯦꯔꯤꯛ ꯏꯀꯥꯏꯔꯞ ꯑꯧ ꯄꯨꯄꯨ꯫ ꯔꯇꯟꯅ ꯅꯃꯥꯗꯨꯕꯨ ꯀꯝꯗꯧꯔꯤ? ꯑꯦꯔꯤꯛ ꯍꯟꯗꯛꯇꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯂꯨꯞꯊꯔꯒ ꯃꯃꯥꯗꯤ ꯑꯇꯣꯞꯄ ꯁꯥꯒꯩꯗ ꯑꯃꯨꯛ ꯇꯤꯟꯈ꯭ꯔꯦ꯫ ꯔꯇꯟꯅ ꯏꯟꯊꯣꯛꯄ ꯑꯉꯥꯡꯅꯤꯗꯀꯣ, ꯅꯄꯥ ꯗ꯭ꯔꯛ ꯂꯂꯣꯟꯕ ꯍꯦꯔꯣꯗꯨꯗꯤ? ꯑꯦꯔꯤꯛꯅ ꯂꯤꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯇꯨ ꯄꯨꯄꯨ, ꯃꯥꯅ ꯕꯕꯥꯅ ꯂꯨꯍꯣꯡꯗꯣꯏꯒꯤ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯝꯂꯒ ꯂꯨꯍꯣꯡꯈꯤꯕ ꯃꯃꯥ ꯁꯣꯅꯤꯒꯤ ꯃꯆꯥꯅꯤ꯫ ꯃꯥꯒꯤ ꯃꯃꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ, ꯕꯕꯥꯗꯣ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯂꯩꯈ꯭ꯔꯦ꯫ ꯕꯕꯥ ꯄꯣꯛꯄ ꯕꯣꯕꯣꯛꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯎꯔꯤꯄꯣꯛꯇ ꯃꯄꯥꯝꯗ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯩꯔꯛꯑꯦ꯫ ꯔꯇꯟꯅ ꯏꯁ, ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗꯀꯣ ꯃꯇꯝꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ꯫ ꯅꯄꯨꯗꯨ ꯌꯥꯝ ꯐꯠꯇꯦ, ꯅꯃꯥꯁꯨ ꯐꯠꯇꯦ, ꯌꯥꯔꯣꯏꯌꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯠꯇ꯭ꯔꯕꯁꯨ ꯏꯁꯨꯈꯩꯗꯤ ꯑꯐꯕ ꯑꯣꯏꯌꯨꯀꯣ꯫ ꯏꯄꯥ ꯏꯃꯥ ꯐꯠꯇ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯁꯥꯖꯠꯇꯨꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯃꯇꯧ ꯇꯝꯒꯦ ꯈꯜꯂꯨꯅꯨ꯫ ꯅꯣꯏ ꯑꯟꯇꯤ ꯇꯣꯟꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯊꯛ ꯊꯣꯡꯕꯁꯤꯡꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯒ ꯀꯦꯁꯁꯤꯡꯗꯨ ꯈꯔꯗ ꯑꯣꯏꯔꯁꯨ ꯀꯛꯊꯍꯜꯂꯒ ꯖꯦꯜꯗꯒꯤ ꯑꯅꯤꯔꯛ ꯊꯥꯗꯣꯛꯈꯤꯕꯗꯨ ꯃꯤꯅꯕꯨ ꯐꯔꯔꯣꯏ ꯈꯜꯂꯕꯗꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯗꯨꯅꯤ꯫ ꯑꯦꯔꯤꯛꯅ ꯆꯨꯝꯃꯦ ꯄꯨꯄꯨ, ꯑꯩꯒꯤ ꯕꯕꯥ ꯏꯃꯥ, ꯕꯕꯥ ꯄꯣꯛꯄ ꯄꯨꯄꯨ, ꯑꯗꯒꯤ ꯏꯃꯥ ꯄꯣꯛꯄ ꯄꯨꯄꯨ ꯕꯣꯕꯣꯛ ꯑꯐꯕ ꯑꯃꯠꯇ ꯅꯠꯇꯦ, ꯃꯗꯨꯃꯛꯅ ꯕꯣꯕꯣꯛꯅ ꯃꯄꯥꯝꯗ ꯊꯝꯕꯅꯤ꯫ ꯔꯇꯟꯅ ꯊꯥꯏꯅ ꯊꯤꯀꯥ ꯇꯧꯔꯝꯕ ꯑꯐꯥꯎꯕꯅꯤ, ꯁꯛꯁꯨ ꯌꯥꯝꯅ ꯀꯥꯞꯄ ꯃꯤꯅꯤ ꯅꯄꯨꯗꯨ꯫ ꯑꯗꯨꯕꯨ ꯅꯕꯣꯛꯇꯨꯗꯤ ꯊꯥꯏꯅꯒꯤ CMꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯤꯅꯤ꯫ ꯅꯄꯨꯅ ꯅꯝꯗꯅ ꯐꯥꯔꯒ ꯂꯧꯈꯤꯕꯅꯤ꯫ ꯅꯕꯣꯛꯇꯤ ꯐꯩ ꯈꯪꯉꯤꯗ ꯑꯩꯈꯣꯏꯁꯨ꯫ ꯇꯤꯅꯥꯅ ꯃꯌꯥꯝ ꯆꯉꯥꯡ ꯒ꯭ꯂꯥꯁ ꯑꯃꯃꯝꯇ ꯊꯛꯄꯤꯌꯣ꯫ ꯃꯌꯥꯝ ꯇꯤꯅꯥꯅ ꯂꯣꯜꯂꯛꯄ ꯆꯥꯗꯨ ꯑꯃꯃꯝ ꯂꯧꯔꯒ ꯊꯛꯏ꯫ ꯖꯦꯛꯇꯤ ꯉꯁꯤꯅ ꯑꯃꯨꯛ ꯅꯨꯡꯁꯤꯠ ꯑꯃ ꯑꯣꯟꯈ꯭ꯔꯦ꯫ ꯇꯤꯅꯥꯗ ꯌꯦꯡꯕꯗ ꯑꯋꯥꯕ ꯑꯃꯅꯤ꯫ ꯇꯤꯅꯥꯁꯨ ꯖꯦꯛꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯗꯨ ꯈꯪꯗꯕ ꯅꯠꯇꯦ꯫
Jack khangningna wahai khara haudorai. Bai, noi ni surgery tawbadu paisa kyam changge? Jackie na, bai, tap tai changre. Aduna ni imungse pumut mutli base. Ratan na, ihe, adum na hai nune thoi banangbo. Jackie na, yamde, 2 point something crore mutani. Jack ngak na, kaya ba 2 crore bapre. Lina, as, lore hai. Eric na, hala na te adu dia, noi ni matik chako ko. Tina na, hoi bai, madu khangdaba mi yaurisa, adudasu takpiyo. Jack nokfet tawraga, Lina, po, adudi akoy amok. Ratan na, hoi. Jackie na, bai, noi bu Sunday khudingi koi lerabo. Eric na, hera, ngasi khaktani. Jackie na, lao, asaibo tindoke. Jackie na marup singdu tindok luri. Jack amukdang Tina du yengzei. Lina, thawadana. Jackie su bhab taraduna khon kantak na. Tina su imungdagi khomlaga gate phau thorai. Tehage. Jack noklaga. Bai, chalo kige. Jackie ga Tina ga na. Hoi bai.